Wakal soiraba kaya lambi da ningthamgi saitheng khangbada yengsinbinaba leitre yengsingadaba laingaki loisangsing tumina leisille yengsinbinaba leitabana wakal soiraba mioi kaya lambi lamjau da ningtham thagi ayingba khanglaga punsi lelle makoibu yengsingadaba department singna tumina leisinbada miyam penadre pungning wakalgi anabana maram oiraga wakal sohelaba mioi sing asi yengsinbinaba leitabana lambi lamjau da thoktuna koisat chatlaga leire Rights of Person with Disability Act 2016 amasung Mental Health Care Act 2017 leijarabasu thabak to anthokpada chauna ahoba leire loirana asigumba yengsinbibagi mathau taraba miyoisingbu yengsindabana thadоклага thamle asigumba wakhal soirabasing asi yengsinbidabana maram oidaga khudong chadaba kaya mayoknare lambi lamjau da chatpada gari na thengjinbirambagi asokapan nangle Makoibu ningthina yengsinbiraga layengbadagi hauraga laifam chafam sinbibagi tangai fadaba leire haujik leiriba phibam asida yengsinbinaba leitabana wakhal soiraba mioi kaya ningtham thagi inglaba matam asida mapi marol mafam marang khangdana lambida koisa chatle ukha wakha yumgi masi mayada ahing yarek tuna ningtham thagi ayingbaga lanthengnare hiram asigi matangda social welfare department ki makok thongbo official amaga pausi asiga wari sanabada hai Haujikmaki waina wakhal soiraba miyoising asigi chapchaba masing amasung mari leinaba data sing department asida leite haujiki waina laingang na sigumba wakhal soiraba sing amasung haksangi phibam tongalaba singidamak yaifa thaurangi scheme sing paikhatle kanagumba miyoi ama pungning wakhal miyamga manadre haibase social welfare department haiba ngamde makhoi sing asi mental health expert sing na masak takpagi tangai fadaba leiribane makhoi gi disability certificate asing District Chief Medical Officer singna piribane Social Welfare Department ki wainade makhoigi damak disability pension gi tha da lupa chamnga amasung CM gi sotharaba singi tengbangi waina tha amada lupa lisinga maga chamnga gi sel gi mateng piribani hai khe lambi lamjau da yengsinbina ba leitana chaliba wakhal soiraba singasi ubada makhoibu nungaitaba phawe adubu makhoi singasi department na lingba halfway home center singda thamjinba yadaba lei Makoibu layengdriba phauba homda thamba si lona yade asigumba wakhalgi anaba leiraba miyoising asi hana layenglaba matungda khara fagalaglaga makoibu yengsinbagi waina halfway home gumbada thambagi ayabadi lei aduba haujik yamna maru oiribade asigumba miyoi kanglup asi layengnaba state ki oiba mental hospital ama leitaba sine mamangda department ta pau pirakpadagi miyoi khara laukhalaga rims ki psychiatry department ta anaba thamlubada yengsinbinaba leitabadagi khudong chadaba mayoknakiba leikhe maramasna state asigi oiba mental hospital ama yamna magtangai fadaba lei haikhe amarom the health department ki makok thongbo official amana pause asiga wari sanabada hai asigumba wakhal soiraba miyoising asi aswai angam thogandanaba honabada imung manung amasung lainga ki thodang yamna chawe makhoibu yengsinbagi thodang asi social welfare department ki thodang leire layengbagi thabagasi health department na thodang lawraga Makoigi sena chana basinba langbana social welfare department na tawgadabane makhoi sing asi lainabagi damak social welfare department na tongan ba center sing hangdoklaga leiribane lambi da koisa chaliba sing asi survey tawba ngamdana leire makhoi sing asi yengsinbada home department ki thodang su chawe kanagumba wakhal soiraba miyoi amana crime tawramlabade madu law amasung order gi wafam lakpana makhoina yengsinbagi tangai fadaba lei hai khe Lainga ki waina mental hospital ama sana ba thaurang leire haina mahakna makha takhe amaromda asigumba wakhal soiraba miyoising asibu mahausa ki phibam da hanjina ba honabada mental health ka mari lainari ba NGO khudingma kisu achauba thodang lei asigumba miyoi kanglup asibu yengsinbada thengnari ba ahoba se NGO singna mengkhatpagi tangai fadaba leire nakal amaromda masak mabing takthongning da ba social activist amana pausi asida hai asigumba miyamga mimanadraba wakhal soiraba sing asibu Lainga ki mari lainaba loisang singna midyang sangbidana leibana maram oiraga inglaba ningthamgi awaba khanganba amasung makhoibu senabidana thamba asi yamna maglaibak thibane makhoisu miyoiba mawoina phangpham thokpa hakadu matpibati sumloi lainga ki mari lainaba loisang singna amana amabu inthok insin tawnaduna thaudang launingdabagi mawongda sathaduna leiba asi laibak thibani haikhe